mayambu ahanba maktada taram noksabaga loinana ikoknuna kurumjari ngasi Sunday special gi wari da mamangi Sunday da hapkiba wari nungshi mityeng haiba wari dugi aroi sark adu hauzik mayam da khutol tamjari naungna channel sida changduna tabirik pasingna wari sigi ahanba saruk tabi hogdaba yawargadi anisuba wari sigi description da ahanba gi link adu makada hapjaribani masida changaga ahanba saruk atusu tabiyu haiduna nalukna khanganjari hauzik mayam taminnersi wari nungshi mityeng loya thambalbu themjel nang kemda khangeno nangi damak aina leplibsidi ngasi nongmani nidang ngaikho aduga nangbu aigi yumda soidana pugani nangbu nungshibagi mipum kudimak ai mayuknagani thambal yam harauri thambalna asumnaire aigi da nungsiba nang naibu asuki matik nungsibiramase aigi laibak kaya da faraba asumna matam khara sohokre loya thambalbu magyumda puduna lai matam aduda loyagi nupi lingjen mayam mamangda ikaiba thamoi sokpa henkibana thambalbu nganglame nangbu karamba nupino ha nupi ama oiraga nupi ga waba khangdaba nangbu saro miro asuk phatraba nangi pukjen aigi nupabu nangi khudum sallabasu nangsu matam amadadi aina taribe pise nungolaba nangi thamoidusu nongmadi pirangtana chotkeni loya thambalda magi nupi lingjena ngangchai haiduna lingjenbu khupakna tharame loya lingjenbu mangak paidun il chatkro ikai khangdabi ai nanga leminaba pamdabadagi mabu pusalaini chatkro chalo lingjel thamoi sungna kapla kaire da nupa oibasingi pukselse asumna tawi haiba ai ngasi ta kang ai nangonda kari lan khrabaga hayo nang isa sibusu nang nungsibu poktrabra loyana poktre ai kanamta nungsibu poktre chatkhro chalo nasakto ai yengba pamde lingjen nangna tandrabasu ai soideni yumda isa se puraga chatkini aigi punsibu lai bena thaklaga lai khoktagi thadaduna nakhong makna netlaba aigi punsibu thawa yaudraba laidi amagumna uraba nupini ngami matik nangna tawribado nangsu nongmadi aina tariba psgum taro heba ngamloi ko nangsu wa seram laga lingjen mayumda macha nupibu makut samaga puraga chatkhr manembo ibembedi mayumdagi chathokibana pau se khanglamde maksu lambi da tardun mayumda prap change ibembe ngang basaibati amat tawramde mahakna thamalbu loksilame masagi apama nupi oibana masabu kibade asum nai yam farabani bungo ichana tawribase aidi nahana lingjel je pamdrabani adubu isu toitoidi aikhoi sagai gi ini walusinaba matamda aikhoi ne laugadabani ko thambal su khume lausi ma ai ichabu na tawgani thambaldi makoi gi lanthum amadi loya gi paisa kaya do launabagi tat tawduni yumsida lairibe amaromda loyadi
ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯗꯤ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯄꯨꯝꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯤꯡꯖꯦꯟ ꯑꯍꯜ ꯂꯃꯟ ꯃꯩ ꯍꯧꯗꯨꯅ ꯂꯣꯌꯥ ꯍꯣꯏꯗ ꯂꯥꯛꯑꯦ ꯂꯣꯌꯥ ꯀꯩꯁꯨ ꯅꯥꯁꯨꯡꯂꯨꯗꯦ ꯃꯥꯅ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯂꯣꯏꯔꯦ ꯃꯁꯤꯗꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯟ ꯃꯃꯥ ꯃꯆꯥ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯇꯣꯝꯆꯧꯒ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯦ ꯑꯍꯟ ꯃꯁꯦꯝ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯂꯤꯡꯖꯦꯟ ꯃꯃꯥꯅ ꯃꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯊꯣꯏꯗꯤ ꯃꯅꯦꯝꯕꯣꯛ ꯏꯕꯦꯝꯕꯤꯅ ꯂꯧꯍꯧꯔꯦ ꯂꯤꯡꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏ ꯃꯃꯥꯅ ꯆꯠꯈꯤꯕꯗ ꯎꯕꯗ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯌꯥꯟꯅꯗꯨꯅ ꯀꯞꯂꯦ ꯂꯤꯡꯖꯦꯟ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯃꯥꯅ ꯀꯔꯤ ꯀꯔꯝꯕ ꯏꯔꯥꯟ ꯇꯧꯔꯨꯕꯒꯦ ngasi asuk waba zaina se isorna piribano mamagi thoi thoi icha yaudana ima hingba ngamloye ai karamna yumda laigani hayo thoi thoi angang oiba khangdabana paukhum di piramde mamagi pi yanaduna adumak kaple lingjen manem ibembi gi makong konduna haijeri ima ai imsu buthadoktuna chatlabasu thoi thoi budi engonda sinabiyo ima su nupi ne mama amana macha amabu kayamuk yam maru hoiba amadi mama nu na kondraba macha na karam lele haiba khanglibani ima ai khurumjari ichabu pibiyu ibembi paithok tunda leri memchana hena sawraduna lingjon bu chingduna puki somdana ibembi macha nupi thoitoibu pamduna imungda puchinki lingjen yum yorba matungda magi macha thoitoigi photo adu yingduna yam kaplam memcha macha nupi gi matawdo yengba ngamlamde mahaksu kaplam amaromduna thambalgi mapuroba bijen magi nupina atopa nupa amada yum pala haibase khanglamde makoi gi lekai gi ahal amana pawo sitaduna bijen gi memda lai bijen anaduna phingna changlakpada ubada bijen prap changchinduna hangi khura kaidoba yawrbage anaduna haire ibungo khura wafum khara nangonda tamge bijena habiu khura kari anaduna hare bijen nangi nupi thambal do bijena thambal kai dawrabge makhata na hare nupa amada chen kare ngasi lohongani na haine bijena ha kaino haisibu khura madi makoi mangamde haiduna chatkhibani anaduna amu haire ibungo adu phatraba oktraba nupi adu yumsidai chatkhibasi nakan amadadi yam phai adubu pikliba masa ani sigi mahak kharadi khanpam thoidana bijena khura aina lairaboiruba yum amanbada leirubuna mahak maning thunglaroi khalla male khura satkhresana isa ani gi dama ai ichau chawna leibisidi makoi gi kari watkani aina nupa thoktraba nupi warakpa ngamludabana ngasi de saina se itomda phanghaure mahaksu nungaina yumduda leisan ngasi dagidi aigi punsina leiringai da ma yumsida changjafam piraroi mabu sikre haina khallabani anadu naire ibungo laibakini na khando angang anibu sema ngamnaba kanna honau ko khura su chatlage asum nairaga ahaladu chatki bijen macha apikpa anibu
ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯃꯆꯥ ꯑꯅꯤꯅ ꯃꯄꯥꯕꯨꯡ ꯕꯤꯖꯦꯟꯗ ꯍꯪꯉꯦ ꯕꯕꯥ ꯏꯃꯥꯗꯣ ꯕꯣꯕꯣꯛꯈꯣꯏꯗ ꯆꯠꯈꯤꯕꯗꯣ ꯂꯥꯛꯇꯦ ꯐꯣꯟ ꯇꯧꯋꯣ ꯕꯕꯥ ꯕꯤꯖꯦꯟ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯑꯦ ꯏꯄꯥꯒꯤ ꯊꯣꯏꯕ ꯕꯦꯝꯃ ꯏꯄꯥꯗ ꯅꯃꯥꯕꯨ ꯍꯪꯂꯅꯨ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯕꯦꯝꯃ ꯊꯣꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯞꯂꯦ ꯕꯤꯖꯦꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯇꯥꯟꯁꯤꯜꯂꯦ ꯃꯆꯥ ꯑꯅꯤ ꯀꯤꯕꯅ ꯐꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯕꯤꯖꯦꯟꯅ ꯃꯇꯨꯡꯗ ꯅꯃꯥ ꯍꯦꯛ ꯍꯪꯉꯛꯑꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯦ ꯕꯤꯖꯦꯟ ꯈꯨꯗꯨꯝ ꯁꯨꯖꯤꯟꯗꯨꯅ ꯀꯞꯂꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯁꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯂꯣꯌꯔꯒ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯩꯅꯕꯤ ꯊꯋꯥꯏ ꯇꯥꯅ ꯁꯛꯈꯤꯕ ꯏꯁꯩꯗꯤ ꯅꯣꯡꯃꯇꯁꯨ ꯉꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯥꯜ ꯂꯝꯕꯤꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯊꯝꯕꯥꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯑꯃꯨꯛ ꯈꯜꯂꯛꯑꯦ ꯂꯣꯌꯥꯗꯒꯤꯗꯤ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯔꯣꯁꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯊꯝꯕꯥꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯦ ꯑꯁ ꯑꯩꯁꯦ ꯔꯣꯁꯟꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤꯅ ꯀꯔꯝꯅ ꯀꯥꯏꯅꯍꯟꯁꯤꯒꯦ ꯔꯣꯁꯟꯁꯦ ꯌꯥꯝꯅꯗꯤ ꯁꯤꯡꯕꯅꯤ ꯈꯔꯗꯤ ꯋꯥꯅꯗꯤ ꯊꯣꯛꯀꯅꯤꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯂꯩꯈꯤꯕꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯦ ꯂꯣꯌꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯝꯕꯥꯜꯕꯨ ꯄꯦꯟꯗꯕ ꯍꯧꯔꯛꯑꯦ ꯊꯝꯕꯥꯜꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤ ꯑꯣꯟꯅꯤꯡꯕ ꯍꯦꯛꯇ ꯑꯣꯟꯕ ꯉꯝꯕ ꯁꯣꯝꯗꯅ ꯔꯣꯁꯟ ꯊꯝꯕꯥꯜꯕꯨ ꯀꯣꯏꯔꯤꯕꯁꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯦ ꯋꯥꯈꯟꯗ ꯈꯜꯂꯤꯕꯅꯤ ꯔꯣꯁꯟ ꯊꯝꯕꯥꯜꯒ ꯂꯣꯠꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯊꯝꯕꯥꯜꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯤ ꯔꯣꯁꯟ ꯊꯝꯕꯥꯜꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯣꯌꯥ ꯊꯝꯕꯥꯜꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯤꯡꯖꯦꯜꯅ ꯐꯥꯎꯈꯤꯕ ꯆꯩꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯔꯔꯦ ꯏꯕꯦꯝꯕꯤ ꯂꯥꯟꯖꯗ꯭ꯔꯕ ꯂꯤꯡꯖꯦꯜꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯠꯂꯨꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯂꯦ ꯁꯥꯟꯅꯔꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯏꯕꯦꯝꯕꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯃꯁꯨ ꯊꯣꯏꯊꯣꯏ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯦ ꯊꯝꯕꯥꯜ ꯅꯣꯡꯃꯗꯤ ꯔꯣꯁꯟꯒ ꯎꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯟꯅꯔꯝꯃꯤ ꯔꯣꯁꯟ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯂꯝꯃꯤ ꯔꯣꯁꯟꯗ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯔꯣꯁꯟ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ ꯔꯣꯁꯟꯅ ꯈꯨꯝꯃꯛꯑꯦ ꯊꯝꯕꯥꯜ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯏꯆꯥ ꯍꯥꯏꯔꯦ ꯂꯣꯏꯅ ꯆꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯅꯪꯁꯨ ꯈꯜꯂꯨ ꯊꯝꯕꯥꯜꯅ ꯅꯪ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯅꯥꯛꯇ ꯊꯝꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯜꯂꯤ ꯅꯪ ꯑꯩꯒꯤ ꯏꯖꯠꯄꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯔꯣꯁꯟ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯅꯪꯒꯤ ꯏꯖꯠꯄꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦꯅ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯃꯃꯜ ꯄꯤꯔꯒ ꯌꯣꯟꯕ ꯂꯥꯏꯗꯤ ꯑꯃꯒꯨꯝ ꯅꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯦ ꯅꯪꯅ ꯑꯩꯕꯨꯁꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ
ꯑꯩꯒꯤ ꯁꯦꯟ ꯂꯟ ꯊꯨꯝ ꯀꯌꯥꯗ ꯅꯪ ꯃꯤꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯨꯝꯕꯤ ꯑꯣꯛꯇꯕ ꯑꯃꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯗꯤ ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯉꯝꯂꯣꯏ ꯁꯦ ꯅꯪꯒꯤ ꯁꯦꯟ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯝꯕꯥꯜꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯟꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯦꯡꯍꯩꯗꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯑꯔꯨꯟ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯌꯥꯗ ꯇꯝꯂꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯣꯌꯥ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯊꯝꯕꯥꯜ ꯃꯔꯨ ꯂꯨꯛꯅ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯑꯦ ꯂꯣꯌꯥꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯦ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯊꯝꯕꯥꯜ ꯀꯦꯁꯤꯟꯅꯕ ꯋꯥꯍꯩꯅ ꯊꯦꯝꯅꯕ ꯇꯧꯔꯦ ꯂꯣꯌꯥꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯐꯤ ꯌꯣꯝꯃꯨ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯊꯝꯕꯥꯜ ꯗꯥ ꯑꯩꯅ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯅ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯕ ꯅꯪ ꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯊꯝꯕꯥꯜ ꯂꯣꯌꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯦ ꯗꯥ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯣꯌꯥꯅ ꯅꯪꯒꯨꯝꯕꯤ ꯑꯣꯛꯇꯕꯤ ꯑꯃꯒꯤ ꯆꯪꯖꯐꯝ ꯆꯠꯂꯣ ꯔꯦꯁꯇꯨꯔꯦꯟꯗ ꯑꯣꯛꯇꯕꯤ ꯅꯅꯤꯡꯇꯝꯅ ꯂꯩꯔꯨꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪꯒꯤ ꯑꯒꯥ ꯂꯩꯇꯦ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯅꯕꯁꯨ ꯂꯩꯇꯦ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯒ ꯃꯄꯥꯟꯗ ꯊꯝꯃꯦ ꯊꯝꯕꯥꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯉꯥꯡꯅꯕ ꯑꯃꯗꯤ ꯔꯣꯁꯟꯅ ꯉꯥꯡꯂꯛꯄ ꯆꯩꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯔꯦ ꯊꯝꯕꯥꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯛꯑꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅꯗꯤ ꯃꯆꯥꯕꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯆꯦ ꯃꯕꯨꯡ ꯀꯌꯥꯅꯗꯤ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯈꯥꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯆꯤꯟꯊꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯕ ꯉꯥꯏꯔꯤ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯅ ꯉꯥꯏꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯕꯤꯖꯦꯟꯕꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯤ ꯄꯦꯟꯗ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯀꯌꯥꯅ ꯊꯝꯕꯥꯜ ꯃꯊꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯁꯤꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯣꯌꯥ ꯂꯤꯡꯖꯦꯟꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤ ꯃꯃꯥ ꯏꯕꯦꯝꯕꯤꯁꯨ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯂꯣꯌꯥ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯔ ꯁꯥꯔ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯏꯃꯧ ꯂꯤꯡꯖꯦꯟ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯐꯪꯂꯝꯒꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯁꯨ ꯇꯣꯏꯇꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯕꯨ ꯌꯥꯝꯅ ꯁꯣꯟꯖꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯜꯂꯕ ꯊꯃꯣꯏꯁꯤꯅ ꯅꯝꯍꯥꯗꯨꯅ ꯃꯥꯕꯨ ꯀꯣꯜꯂꯛꯄꯅꯤ ꯃꯃꯥ ꯀꯥꯏꯅꯔꯕ ꯊꯣꯏꯊꯣꯏꯅ ꯃꯃꯥꯒ ꯑꯣꯏꯅꯖꯅꯤꯡꯕ ꯐꯪꯗꯕꯒꯤ ꯀꯞꯈꯤꯕ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯃꯤꯠꯃꯥꯡꯗ ꯇꯠꯇꯅ ꯎꯔꯦꯅꯦꯍꯦ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯃꯥꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯕꯅ ꯃꯄꯨꯟꯁꯤ ꯂꯣꯝꯖꯈ꯭ꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯒ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯂꯤꯡꯖꯦꯟꯕꯨ ꯀꯧꯔꯨꯁꯤ ꯂꯣꯌꯥ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯑꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯁꯛꯁꯤ ꯐꯥꯎꯕ ꯃꯉꯣꯟꯗ ꯎꯍꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯋꯥꯍꯩꯗꯤ ꯀꯔꯝꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯩꯕꯨ ꯇꯨꯀꯠꯆꯅꯔꯦ ꯏꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯊꯣꯏꯊꯣꯏꯒꯤꯗꯃꯛ ꯍꯤꯡꯂꯒꯦ ꯂꯥꯟꯖꯗ꯭ꯔꯕ ꯂꯤꯡꯖꯦꯟꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯑꯃꯗ ꯆꯠꯈ꯭ꯔꯁꯅꯨ ꯏꯃꯥ ꯁꯥ ꯑꯩꯒꯤ ꯅꯥꯛꯇ ꯃꯍꯥꯛꯅ ꯂꯩꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯋꯥꯅꯕꯅꯤ ꯏꯃꯥ ꯏꯕꯦꯝꯕꯤ ꯆꯨꯝꯅ ꯁꯨꯝ
kaplambatagi tuminna laikre loya mamabu hanjin hanjin kawi adubu mama kumlakitra loya yam kaplame ngayaki matungda ibembigi thawai haudraba haksang poloirame masigi matung loya magi punsida awaba na heman kibna nisada laisuba misak ama oire magi thaba adusu makok thongbo officer singna suspend tawre loya hena hena awaba phanglakpana nisada enjan kibna loya magi haksang adu I oba hore loya kuine hinglare khanduna thoi thoibu Ningjen gi manakta pure Lingjen gi mamadi loya bu ngang bu chebe ka ama tawri Lingjen macha bu nuksibana thoi thoibu konduna khajai te chupiba kaya tawduna kaple loya Lingjen daire Lingjen ngasidi ai nafamda mai thire ai ki minungsi phangdraba nangna samas asida kayam wana hinglamgani aise yam patraba sadagi jo hena tamthiba oiramle Lingjen loya ki manakta prapap changlaktuna haire karino nungi muti mana pirang chintabase ai ngasida uri asum tawbajani ko icha thoitoi gidi mama ai gi famda thonglauna hangduna matam pubda lei aduga mi oiraga mi gi pukchen chenba ngamdaba sa gidi marak thana loyan Lingjen nangi penaba ngango chayo ai ngasidi loina tarage adumakpu ai gi punsina nungaina sikinaba nang ai bude mukta ngakpiram wa saiduna khulona duna leimai de phamdare Lingjen yam sauna haire nang bu ngakpiba ha ai gi puchibu leka ta halaba aduga isa thotoi busu mama ingondagi sena halaba ahing kaya ama aina pirang kangdana lenkiba samas ki mino maisha marakta aina kaya mwana khangkiba masi punamakse kautoktuna nangbu ngakpiba chatkhro chalo mafam masidagi lapna nungolaba misak amada yumban batam luba aise asidi aisu nungole loyana phare Lingjen nangna ngakpidrabanina adubu ai thoi thoi se nangonda sinnaram lage hayeng aina sikraba matamda nang namitagi napi tarakanuko wa seram laga loya chatki Lingjen chimbal da chairabasu thamoi dadi loya bu adumak nungsiri loya Lingjel khoigi thongal do hek yobuga loya lok kangku khuram aduga I ore matam maduda Lingjen loya gi manakta prap sinchele da loya di lepa leitana I ore Lingjena da lao doctor ta chase loya wafam madu yaramde chatlo wa se aduna mangak to hai Lingjen nahak yaudana ai hingbangam loya da nacha nupi thoi thoina nang bu hanglakpada ai paukhum pi na balaiti da loyana Lingjen icha nupi thoi thoi bu lunda tawbiu haram laga mahak taibang pan thadoki Lingjen amadi macha nupi thoi thoina papabu kauduna kaplame thambal ahen ba pamluba amadi lamchat phatrapa kaya aduna magi punchi mathanda lomjaki aduga loyasu migi nupi angangda mitaruba oktraba thabak kaya tawrubana ngasidi maksu mathanda punchi mangjare asumna miyoi ba haibase
ꯆꯩꯅꯥ ꯐꯪꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯥꯜ ꯈꯪꯖꯩ ꯍꯥꯏꯕꯗꯨ ꯋꯥꯔꯤꯁꯤꯗ ꯎꯠꯂꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯁꯣꯏ ꯁꯣꯏꯗ ꯑꯃꯗꯤ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫